Coordinating Committee on Manipur Integrity COCOMI na chathariba Pung Nipunipanggi Manipur General Strike adu Sougattuna Uripok Apunba Lup amasung Uripok Apunba Nupi Lup na Uripok Kangchup Road ta Lambi Thingbagi Khongjang Changsinkhre Khongjang adu da saruk yakibi Uripok Nupi Apunba Lup ki Acting President Gurumayum Ombi Dayapati na hai tha asigi kunda Sirili Festival gi pau loba chatkiba paumi singda Central Force na chathariba thong adu akanumongda condemn tawi paumi sing aduna chatliba Manipur State Transport ki bus adu da thariba Manipur haiba wahai adu longthoknaba khanghallakiba adu aikoina taraina lofom tokte COCOMI na chathariba Pung Nipunipanggi General Strike asi Uripok Apunba Lup amasung Uripok Nupi Apunba Lup na mapungfana sawali hainasu mahal makatana fongdoki Manipur State Transport haina thaba adugumba gari du da makoina tonga chatpa matamda voltabi yorakanda hairiba kano thariba Manipur haiba wahai du lophu aduna taba taragadi mafam du yongnaba sirolini mafam du yongnaba ukun mafam du yongnaba chatpa yaroi haina harakpadagi akoigi thamoi suoba akoigi journalist kangbu singsina mafam du yobong ngamdan halakiba haibase akoi miyoibagi hakmat pani adu akoi Manipur bu so akoi igai kumnaba mat pani akoi gi asigumba hakmat piri ba haibasi karigino masi akoi yaningde haiba asigumba asobo khongjang ama oina ngasi akoi Uripok maige gi oina Kangchup Road sida akoi jo banji saugat poina 48 hours gi general strike akoi full oina fully akoi support tawri haibase akoi mafam sida